ngasi nungtil pung ahum lom tarakpada Bisnupur district ki Kumbi SC manung chanba Kumbi police station a konba akaswai amasung maning sabal dagi miyoi mari kuki khulai paiba singna faraga hat khrabra haibagi chingnaba leire miyoi sing adu hautak Failen Kunda Laiba Chingda Singyanba Chatkibadagi Halakidabani Hairi Makoi Mari Aduna Chingda Singyalingeda Kulai Paiba Kuki Singna Sagang Maning Lomdagi Laklaga Lining Kul Lomda Changlak Laga Fakibu Oigani Haina Tazanari Mioi Mari Adugi Manungda Ahumdi Imungamagi Mapaga Machanupa Anigani Makoi Mari Halaktabagi Paudi Lairaga Kuki Singna Pakre Haibasi Ngalingai Dadi Kangnakide Amaramda Nungtil Pung Ahum Lom Tarakpada Sagang Maning Hautakta Maite Singna Labukta Lau Koinaring Matamda Kuki Singna Chingtagi Bom Yawa Nomai Round Kaya Kapsilakri Hairi Ikang Kangaudana Kuki Singna Nomai Kapsilakpada Mafamaduda Lairamba Nupi Angang Yauna Lomi Amadi Kunja Sing Mi Painabaga Loinana Safagadaba Mafam Yengduna Masanga Toknaba Honaki Hairi Tungda Mahar Regiment ki personnel Singna Handuna Nomai Kapadagi Kuki Kulai Paiba Singna Nomai Kapa Lepki Sedih kapan, Mak?